ꯀꯔꯤꯒꯨꯝꯕ ꯍꯥꯏꯖꯒꯦ ꯉꯁꯤꯁꯦ ꯑꯩ ꯄꯨꯡ 5:30ꯗꯒꯤ ꯑꯩ ꯆꯥꯛ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡ ꯊꯤꯟꯕꯅꯦ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯄꯨꯔꯥ ꯂꯝꯕꯤꯁꯦ ꯂꯝꯃꯥꯡꯅꯈ꯭ꯔꯦ ꯃꯐꯝꯁꯦ ꯑꯩ ꯉꯔꯥꯡꯗꯩ ꯆꯠꯄ ꯍꯧꯖꯕꯅꯦ ꯑꯩ ꯑꯗꯨꯛ ꯃꯇꯤꯛ ꯅꯤꯄꯥ ꯂꯩꯇꯅ ꯅꯨꯄꯤ ꯈꯛꯇꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯌꯥꯝ ꯋꯥꯏ ꯏꯆꯥꯒꯤ ꯁꯥꯟꯅꯕꯕꯨ ꯊꯤꯟꯒꯗ꯭ꯔꯥ ꯌꯨꯝ ꯀꯩ ꯆꯥꯅ ꯊꯛꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯌꯥꯝ ꯋꯥꯏ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯄꯨꯔꯥ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯒ ꯑꯩꯁꯦ ꯑꯄꯨꯕꯅ ꯄꯨꯔꯒ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯣꯡ ꯇꯥꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯁꯦ ꯑꯗꯨꯒ ꯑꯍꯟ ꯆꯍꯤ 65 ꯃꯔꯐꯨꯃꯨꯛ ꯁꯨꯔꯕ ꯑꯍꯜ ꯑꯅꯤ ꯂꯩꯔꯝꯃꯦ ꯑꯍꯜ ꯑꯅꯤꯁꯤꯗ ꯅꯪ ꯑꯗꯨꯗꯤ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯦ ꯉꯥꯛꯇꯪ ꯄꯣꯊꯥꯎꯅ ꯑꯩ ꯄꯣꯊꯥꯍꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯐꯣꯟ ꯇꯧꯔꯦ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯅꯪ ꯃꯥꯡ ꯊꯥꯔꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯇꯞ ꯇꯞ ꯏꯟꯅꯔꯒꯦ ꯊꯣꯡꯖꯥꯎꯐꯥꯎ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯔꯒ ꯑꯩ ꯇꯞꯅ ꯇꯞꯅ ꯊꯧꯔꯒ ꯃꯅꯤꯡꯗ ꯌꯦꯡꯉꯀꯥꯟꯁꯤꯗ ꯀꯅꯥꯃꯨꯛ ꯂꯥꯛꯑꯝꯗ꯭ꯔꯦ ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯩ ꯊꯣꯡꯐꯥꯎ ꯊꯤꯟꯕꯤꯔꯒꯗꯤ ꯑꯩ ꯕꯖꯥꯔ ꯌꯧꯕ ꯉꯝꯃꯅꯤꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯅꯤꯁꯨ ꯂꯥꯛꯑꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯏꯁꯇꯦꯠꯇ ꯑꯩꯅ ꯁꯨꯝ ꯊꯧꯔ ꯂꯥꯛꯄꯁꯤꯗ ꯑꯌꯥꯔꯕꯤꯝꯅꯦ ꯃꯥꯏ ꯅꯨꯄꯤꯅꯦ ꯑꯗꯨꯒ ꯆꯨ ꯌꯣꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯏꯅꯝꯃ 1998ꯅꯦ ꯃꯥꯅ ꯊꯧꯔꯤ ꯒꯥꯔꯤꯗꯣ ꯑꯗꯨ ꯃꯥꯅ ꯆꯥꯎꯔꯕ ꯏꯕꯨꯡ ꯑꯗꯨꯅ ꯑꯩꯕꯨ ꯈꯨꯔꯥꯏꯔꯣꯟꯗꯒꯤ ꯂꯥꯛꯑꯒ ꯀꯪꯂꯥ ꯃꯃꯥꯡꯗꯨꯐꯥꯎꯗ ꯃꯥꯅ ꯑꯩ ꯊꯤꯟꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯣꯚꯔꯕ꯭ꯔꯤꯖ ꯌꯧꯕꯗꯩꯗꯤ ꯑꯩ ꯈꯪꯉꯅꯤ ꯑꯩ ꯁꯤꯗꯩ ꯍꯟꯖꯈ꯭ꯔꯒꯦꯅ ꯍꯜꯂꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯖꯔꯦ ꯑꯗꯨꯅ ꯑꯩ ꯊꯦꯡꯅꯕ ꯑꯩꯕꯨ ꯌꯨꯝ ꯌꯧꯔꯝꯒꯗ꯭ꯔꯥ ꯌꯧꯔꯝꯃꯣꯏꯗ꯭ꯔꯥꯅ ꯈꯟꯕꯤꯔꯤꯕ ꯏꯅꯝꯃ ꯅꯠꯇ꯭ꯔꯒ ꯏꯕꯨꯡ ꯃꯣꯏꯁꯨ ꯄꯥꯈꯠꯄꯤꯔꯅꯨ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯖꯔꯦ ꯑꯩ ꯁꯤ ꯍꯥꯏꯖꯒꯦꯅ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯕꯁꯤ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯛꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯅꯦꯅ ꯀꯩꯅꯣꯅꯦ ꯃꯥꯕꯨ ꯂꯝꯕꯤ ꯂꯝꯃꯥꯡꯅꯕꯗꯒꯤ ꯑꯍꯜ ꯑꯃꯅ ꯀꯩꯅꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯕ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯒꯦ ꯈꯣꯠꯀꯦꯅ ꯑꯩꯉꯣꯟꯗ ꯂꯥꯏꯚ ꯑꯃꯇ ꯊꯥꯕꯤꯌꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯂꯥꯏꯚꯁꯦ ꯊꯥꯖꯕꯅꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯍꯜꯗꯨꯗ ꯌꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯚꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ